Hello, I giving baboy na may rakpam. Nahanam pamas the Esor gi wapau tana bagida maglak piba asigida magkatagachari. Agi prathna di nahak na takdi ba wapau asigi mapal na Esor buhina nungsiba amasung mahaki mi aduga mahaki singlu buhina nungsiba sini. Tuga hak na nahaki na pamda noluk choning badudi nahak na takdi ba wapau asina. Nahak na nahaki singlup ta pipam thokpa nahaki commitment amasung nahaki singlup ki luching bisingi makapon pam thokpa adugi mahuti silhandigano. Adu ba wapau asigi mapal na. Nahaki singlup buhina nungsiba nagi sing luching mo sing buhina nungsiba adu khwai maru oina Esor matik mangal gidam hingba punsi da chakot pa adu aki prathana ni ibong maki wapau taminas Nakluna na saya pandu taruk pada amadagina mga tahangdupi. Isaiah chapter 6 verses 1 through 5. Ningtho uziyana siba chahida ibungona awangba amasung thangatlaba phamba lamada phamduna leiba aina uki. Aduga mahaki achonba phizona ningna sang adu thalami. Masi mathakta seraph singna leplami. Amamamgi masa taruk palami masa ani na mahaki mahak na mamay kuplami masa ani na mahak na makhong kuplami amasung masa ani na mahak na pairami aduga amana atopa amada lauduna hai asengba lanmi tengol gi Jehovah malem apumba mahaki matik mangana thali aduga lauriba mahaki konjel na thongi makhong sing niktuna yum adu maikhuna pik thanki aduga ina haike aingonda awabanida maramdi ai mangle maramdi ai di seng da bachinban panba mini ai di seng da bachinban panba mi singi marakale maramdi ai gi emin magna ningtho lanmi tengol singi Jehovah du uzare pranados Prabnaki wahay ki mapala na hak sa kaya matik seng mo habda ko yang minasagadore. Nasi wapaw sa dikit kami minasagadore. Prabha ko mating pangbi. Tan na banakong kang na bawakal, kan na bawakal. Ando galaksyon na batamoy ko pipinabi. Kana kang dabda kang hanbi, kana uda bada uhanbi. Ay kana oy da bada oy hanbi. Prabnaki aseng ba si yang sa tana. Nahaki matik adu ikod utbiyo Khris ikod utbiyo ekhoi ason ba ekhoi pap sing utbiyo aduga haib sing adu pungning hongjana ba ekhoi amam mateng pangbiyo nagi matik mga gidamot Jesus Christ ing mission ni Jesus amen chinala song eikhoina jun tha haurak padagi hauna nainarak pa Esor gi oiba magun sing the attributes of God haibadu ngasigi numida sina ahan matangka ki aroiba wapang ohini aikona haukraba nomaizing ahumda naina kraba adu Esor gi leibagi matang the existence of God Esor gi magi pangal gi matang sovereignty of God aduga ibungo sorry mahaki immutability mahaki hongba naidabagi matang So eikhoina wahai pareng amada haiki madudi karino leiba Bible gi Esor asi hongba naidaba panganba amasung asengba Esor the God of the Bible who exists is unchanging sovereign and holy aduna eikhoina haukraba nomaizing ahum sing da eikhoina chaurakba yengmina kraba du eikhoi gi Bible gi Esor asi lei aduga mahak asi matik mangal da pik thanna pangal na mating thokna hongba leitana pangal da matik Leina lay. Hai basi power by kuna na mina kre. Adu ngasi gidu mesa de ekuna yang mina gadu badu lay Bible gi Esor now. Lay Bible gi Esor han hai bagi maramdi the God of the Bible again I hansan adum hai adu this is for our good. Ekoi gi panana gi damakan du ekoi countana gi damakne. The God of the Bible does not try to prove his existence.
Bible gi source na mahak lay haiba si utnanaba hotnaba natte. But he declares it. Mahak lay habisi mahak na phongdoi. Aduga mahak karam haina lay haibadu mahak ki wahai gi mapalna eikhoida mayek seng na utle. Aduga haibasi eikhoina khangmina kremadu de Esor gi oiba pumnamaktu amata watana amata khaktana mapung pungpha phana eikhoina khangbadu oithokte. Adubu mahak pu chumna amasung sengna mahak ki wahai na phongdok piraba asigi mapana khangdu thoi. We cannot know God fully, but we can know Him truly. Aduna kana gona nang na khangba Esor na nang ithokpa aina khangba aina khangba Esor mong sina ai gi thokpa adu har koiba targadi adu aran bane adu chinthi bane adu oidabane. Maramdi Esor kanano mahak kari oiri mahak na kari pami haiba khudingmak sing adu hongbadana ama chawbadana ama tombidana ama chawbidana ama phongdokpa natte. Adubu mahak ki wahai maihorodagina phongdopiba phawba sida mapum oina mapung phana aduga eikhoina khanggadoba chang aduda eikhoina khangpham thokpa maom khudingmak sing aduda amata watana amata tadani ibong man phongdopi. So what is the standard? Haiba wahang si chil inaw si mi sina khatang natana adom nasu adom gi thamoida adom na Esor bu khangliba makhang aduda wahang si hangbiyo. What is the standard of you knowing the God of the Bible? Nang Bible gi Esor khangli haina leiriba adugi standard to karino. Na gi thamoi gi emotion dura na gi thamoi gi apamba dura natragana Bible. Karigumba nahak na khangliba Esor adu Bible gi matung ina natana na ki aningba apamba thamoi gi khudingmak sing aduda nangi apamba gi matung inba aduna sengmalaga saglaga khanba aduga khangba Esor oiba targadi nahak na khangliba Esor du Bible gi Esor nate aran bi Esor ne lai muti ne. Adu nahak na khangliba Esor Bible gi matung ina khangba Esor oiba targadi adu asengba Esor. Adu mahak bu khurumbada thagarpada thajabada magi tunginbada matik jai. Aduna haiba Esor asi mahak pangal matik leba khagnatana mahak asi asengba Esor. He is a God who is holy. Aduna ekhona ngasing numde yengminara kadoriba se the holiness of God. Aduna Esor gi asengba asi ekhona ningsing minna yaba si asi wahai pareng se ekhona yengmina bi. So here is the main thing, the holiness of God. Khristiansa nakhoigi punsi hiram khudingmakta asengboyu. Maramdi eikhoina khurumliba Esor asi asengbani. Christians, be holy in all the ways of your life, for the God we worship is holy. Esor asengbani haibase khaktang khangba adu yamna phaba oragasu maduna okpa nate. Esor gi oiba magun khudingmak singdu loina makhanglaga haiba magun sing adugi mapalna eikhoi gi punsi naha ki punsi hingdab oiba targadi naha ki wakhal da naha ki lousing da gyan da leiriba Esor gi lousing sing adu arembane thunambane. Adu ngasing numi asidasu wang hangbe o Esor sengbane fine par kaidu kari kana gadino ma kari damak Esor asengbane haiba Christian khudingmana khangba darkar leise kari damak Esor asengbane haiba se mipum khudingmak na taibang panas lekraba mipum khudingmak na khangba darkar lege doise because as He is holy we must be holy. That is demand. Asengba haiba what is holiness? Eikhoina asengba haibasigi matang sta wahang se hek hangba matamda adu asengba wa se taba matamda eikhoigi wakhal da lakpasina negative aspect adum chale karam haina. So haibasi Esor gi one in the missing haibne so holiness haibasi the positive aspect haiba ma aduga negative aspect haiba ma ani khagle. So negative aspect I am na khale and that is separation. Khaidokpa umtom tongan aduga manaba amata leitaba adun haiba asima holiness haiba asigi achumba arthati arthane adubu hairiba se aikon holiness adubu negatively yengba moong da ubud now negatively hain haiba se da chumdaba sengdaba aduga aikon thajarudaba ama haiba nate adubu pot ama haiba se yengakpa matamda adugi hairiba oiriba adu negatively karamaina oibano positively karamaina oibano adubu hairiba animak adu achumba ama bu represent tawbi adum oi adu aikon holiness hain haiba matamda
ꯑꯩꯈꯣꯏꯅ ꯕꯥꯏꯕꯜꯒꯤ ꯃꯐꯝꯁꯤꯡꯗ ꯌꯦꯡꯉꯛꯄ ꯃꯇꯝꯗ it's always consecration or separation. ꯑꯔꯤꯕ ꯋꯥꯔꯝꯗꯕꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗ tabernacle ꯀꯣ ꯐꯤꯌꯨꯝ ꯑꯗꯨ ꯆꯥꯎꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯐꯤꯌꯨꯝ ꯑꯗꯨꯗ ꯂꯩꯈ꯭ꯔꯕ ꯁꯤꯖꯤꯟꯅꯔꯤꯕ ꯀꯣꯜꯂꯤꯛ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯃꯇꯝꯗꯨꯗ ꯂꯩꯔꯝꯕ ꯏꯁꯣꯔꯒꯤ ꯃꯤ ꯏꯖ꯭ꯔꯥꯏꯜ ꯃꯈꯣꯏꯒꯤ ꯅꯨꯡꯇꯤꯒꯤ ꯁꯤꯖꯤꯟꯅꯔꯤꯕ ꯀꯣꯜꯂꯤꯛꯀꯨꯝꯕ ꯁꯤꯖꯤꯟꯅꯕ ꯌꯥꯗꯦ ꯃꯔꯝꯗꯤ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡꯗꯨ ꯇꯣꯉꯥꯟꯅ ꯈꯥꯏꯗꯣꯛꯂꯒ ꯊꯝꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯏꯁꯣꯔ ꯀꯠꯅꯅꯕꯒꯤꯗꯃꯛꯇ ꯁꯥꯁꯤꯡ ꯇꯣꯉꯥꯟꯕ ꯃꯑꯣꯡꯗ ꯐꯖꯅ ꯈꯟꯗꯣꯛꯂꯒ ꯀꯔꯝꯕ ꯀꯠꯀꯅꯤ ꯀꯔꯝꯕꯅ ꯀꯠꯂꯣꯏ ꯈꯨꯗꯤꯡꯃꯛꯁꯤꯡꯗꯨ ꯌꯥꯝꯅ ꯁꯦꯡꯅ ꯈꯥꯏꯗꯣꯛꯂꯒ ꯊꯝꯃꯦ so one idea of holiness is separation. And the positive aspect of holiness is utmost purity. Yamna sengba, kayam sengba haibda aduki matik sengba. Aikhoigi mitmang leiba langtik langna sengba aduki hena sengba. Now aikhoigi maiti lon da karamaina sethagadun haiba ai khangba ngamde. Aikhoina sethaba yabase kain haiba targena asengba haiba sida kanuma on dum chatkhre. Asengba haiba sida we sometimes we go to the purity side adu separation ki side kya chatte ko tongan ba khaidokpa aduga tokhai tana thamba du kya khande. Adu basi purity asida su amane. Utmost purity. Perfect purity. Kusinba, thupchinba, thekchinba, akonba, kari amata yaudaba. Adumba sing. Aduga haiba wakalon ani tokhai taba aduga adugi matik haingai letena sengba har bani se ekoina bible gi mafam khudingmak singda asengba holiness hain har kuma tan ubu phange aduga har ba si mapung phana isora ka ubu phange total separation utmost purity is perfectly sin in God aduna har ba se ekoina yengminraba matungda ekoina bible na tambiba achoba isori matang na tambiba dudi kaino God is holy. Esor di asengbani. Aikona ahanba John pandub ama pada manga da yeng matamda kari hai. Esor di mangal ni. Aduga ibungo mangonda amamba machet amat laite. Haklona ahanba John pandub ama pada manga hambuk pi. Esor di mangal ni. Aduga mangonda amamba khak laite. And Thomas Watson ko Puritan ki pastor makaglay mahang na karin hai asumay na hai isor se asengbani hai na hai ba sida asengba hai ba gun na se ibungo mahaki luhup aduda khwaidagi langba manini hana. This is what he says, and I quote: holiness is the most sparkling jewel of God's crown. Aduga Louis Berkhoff ko ba nupa amanasu karam haina isorgi asengba si sethabano haina hai batagadi it is the supreme perfection of God. Isorgi matik laina mapung phaba adu asengba maki magun asengba sina utlei khoi. Now aikona khangmina gado wadi karigumba isorgi pangal if the sovereignty of God makes God God, holiness glorifies him more. Karigumba isorgi matik leiba pangal aduna isor si isor ohen boiba targadi matik leiba gi magul aduna isor si isor oiba targadi mahaki asengba gi magun asina mahaki matik mangal. So the holiness of God is his glory. Aduna hai basi eikhoina bible tongan tongan maham sing u phang ibungo mahas aduki matik senge aduga mahaki asengba asigumna sengba manaba taibang pan ba sida su aduga sarga su atei mapam amata leite there is none holy as our God. Adu hai basi eikhoina aham samud pandup ani pada anida hanangi prathna adu eikhoina make sing u phang maramdi isorgumna sengba isorgumna amak pa yaudaba isorgumna kusan ba yaudaba taibang pan basde kariyamata leite mangondagi hen bagi wakhal natte leiribasi mahakka manana sengba amata leite mahaki aikhoi miyebna asigi wakhal lona si
yau kanjan bangam de maram de ekoi pap chin basing ekoi pap ta char pap ta polak pap ta miro lak mi sing ne noham de numita ba phau ba job na hai ba gum ekoi pap de ising thak ba gum na thak li ba mi sing aduna pap adu ising thak ba gum na thak li ba mi oi ba amana isor gi aseng ba si kya gi matik sing no hai na hai ba si wahai ne sai tha ba adu natana wakhal na yau na lam ba sung phang phangoi adu ki matik sing e mahak se aduga haiba mahaki asengba se hiram amma khakang na sengba nate mahaga se kari hai gani yet lom na sengba o lom na sengma khara watba aduga tung lom na khara amu khan thaba aduga mang lom na hena sengba nate mahaki tung yet oi mang khuding mak sing aduda mating thongna pangal laina matik mapa amata laitana mat aduki matik senge mag nang ai gumba mioi bagumba chin thi bi Esor nate nang ai gumba mioi bagumba kaya ni huran bagi thamoi leiba napal gi kalak bagi yeng thi bagi aduga mi singa nungai khiba matamda leifam jabam khangda adugumba Esor nate mangon adugumba kari amate yaude mangon da pap machet amate yaude aduga mangon da pap ki oiba pap ki oiba thabak sina maha ki mathakta landarak matam su pap na khudum chanba Esor nate he is holy and there is none like him adu ibungom hang sengba ase and hajakraba aduguna ma ki maram khuding mak senge hiram khuding mak senge ma tobu khuding mak aseng ba ngaktene aduga eikhoina ahanba Esor gi existence na namina kraba aduda Nenamina ki mark attributes of the SAT of God. Audo kare hai ibungo mahang na seng liba si kana gumba ama dagi tamlaga seng manate no. He is the fountain of holiness. Mahag kasi aseng budu ipune aseng ba hai ba targi the definition of holiness is God himself. Esor mahag adumag aseng bagi definition. Hai ba simmak ki chang ni mahang na seng liba. Adu hai ba sa eikhoina thagari si masing humdraga taret pada tara humdoi yeng mina boi batara gadi thara se irbu nupadun karmana hai humdraga taret pada tara humdoi da hey Esor na ki lambi di aseng bane adu aikhoi gi Esor gumna wang thoi bi Esor kana lai kana mata leite adu ma ki lambi khuding mak loina mak senge adu ma ki asengba magun asina ma ki oiriba magun khuding mak sing adu loina mak yawe Esor se nungsiba khangate ma ka se asengba nungsibane ma ki sovereignty ma ki pangal adu it's not simply sovereignty but it's holy sovereignty adu ma ki hongba nai da badu su hongba nai da khang nate adu asengba hongba nai da bane Esor gi magun loning ba meto ma ki minungsi oigera ma ki thauja laiba oigera khuding mak sing du asengba thauja laiba ne asengba nungsi bane asengba minungsi ne asengba hongba nai da bane aduna ma ki asengba magun asina ma ki atai magun khuding mak sing adu da loina mak yawe yaw da jaga amata leite even his justice is a holy justice ma ki achuma thoba tu asengba chuma thoba ne aduga mahaga se hiram khuding makta maikai khuding makta thaba khuding makta maong khuding makta thawong khuding makta asengba oiba maramna mangondagi lakpa khuding mak sing adu mapung phaba ngak aduga haiba se jacob adu mamam pada tare ta kari mapung phaba khudol khuding mak sing adu mathakki ipadagi lakpa why can a perfect gift can come only from God? Because He's perfect in all His ways. Aduna hai basina maram oraga. Hiram khudingmakta jaga khudingmakta mapung phana sengba amma pamate yaudaba pap ka totsin tinsinadaba nangai mioi bagumna pap ka londin naba nataba Esor oiba maramna. This holy God hates sin. Asigi asengbi Esor sina pap khudingmak macha dagi haroga achoba aikoi punsida leiba aikoina khangna masung hang to pap khudingmak sing adu ibungo mahang tukuche ibungo mahang hangoi ibungo mahak leimina ba yade aduga pap khudingmak sing ase every sin no matter what kind of sin karama makhagi pap hoigeno kari amata matholoite pap khudingmak macha hoigera achoba hoigera yam chawa hoigera yam pikbo hoigera
yetum huran bagi oigera miwangang na bagi oigera aduga thamoi de tharum thamaga chinbana momi no wangang bo oigera aduga mapan hingi punsi du manung de hingdaba aduga mi singi marak de hingmina ba matam dasu apha chaja bagi punsi de hingba aduga maithong ani gi punsi de hingba khudingmak sing do every sin dishonor his holiness. Eikoi nang masung ai punsi de leba pap khudingmak eikhoina tauba matamda eikoi wakhal na phattaba khanba matamda eikoi wakhal na nungsiba ngamdaba matamda aduga eikoi gi punsi asina ibungoma ki aningba pambaduna hingdaba matam khudingmak eikhoina ibungoma ki asengba magun adabu thawoidaba chilnausing haribasina maramorgan thajaba ama oina eikhoina eikoi punsi de leba papsing amasung eikoi de leba papsing lumnam sung lun lagu de bima. Although when we dishonor the holiness of God, we commit a cosmic treason against this God. Although pap khudingma ichil naw sing toba imonung mi sing toba isa da toba pap khudingma sing it is ultimately to this God. Although higher the David na mahakna thagri sing sing yangkai ma thoida mahakna pung homogi prarthana toba de kari hai mahakna Betsheba ga tuminare Betsheba adu mirole aduga magi pabdu kupsina ba hotna matamda magi nupa uraya du mahakna magi nupi lemina ba hotna adu uraya du lemina adu ultimately David ga magi pabdu khumjinna na ba mak uraya adu lana ma da thasla kan hato adugu hariba pap khudimok sing du mahaki mi sing dagi mahaki khongmi lanmi sing dagi kupsun boy ba dargsu Esor ki mang dadi kupsun de adar mahaki pap adu mai chau na than sin nebiduna uthoe mayam gi mangda mahaki pap adu lauthoe adu mahakare aina pap tokre adu aina tokriba pap to mahna haibu kore Betsheba aina pap tokre haide aina pap tokre uraya gi mathakta pap tokre haina de kare prabhu nangon da aduga na khaktang de haina pap tokre sinlausing aikhoi gi marakta eikhoina karigumba eikhoigi marakta pap tauba mi sing Christian ne hande kauba adubu lon amasung tumina kana khangandana ai nupi gi marumda ai gi nupa gi marumda ai gi marup sing gi marumda ai gi thajaba mi sing gi marumda ai gi monung gi marumda tongan mong da wakal da midyeng da aduga phibam da khudingmakta thabakta khut namasung khongna aduga maong iba pap sing lon na ai mangaire lot paiba ai mangaire kanam tana ude kanan ure kanam ta uroi adun asi pap sing adum tobi are haina khan bichil naw sing leiboi badar ase ai hain jage David na pap adu to matam ta kana amatana ude mi kana amatana aduga mahak ning thoni mangon matik le adun mahak ki pangal da pap adu khumjin na bone ahan badi uraya adu puraga Betsheba ga tumina na bone adu yade ani joi ma ka de uraya hatokre magi pap mi sing kan da khangde Esor ni khang chaman nang masung karigumba na haki punsing Esor gi mayok to bo pap sing lotna thamba pap sing le boi ba targadi kanam tan ude hana khangbe nang chahi khara lotchan ba yai tha khara lotchan ba yai numit khara lotchan ba yai adubu nongna taga nongde nangi pap tan na hap so den thidu rakani aduga na haki pap dan na hap so den tuhanne ibungo mangondagi aseng ibungo mangondagi lot pangamba pap kari matalaite adura hariba khudingmak sing ase ekone wakhal to minaraga akone pamina kraba Josiah pandup taru ko de koi wakhal to minase ngam de ekone sorry asengba gi magul asigi matang nainarak pa matamda signature section of the scripture habatagadi Josiah pandup taru pada amagina manga phawasin now ekone pa matamda ningthau Uzziah siba chahi da hana kone ubu phang now hariba ningthau Uzziah si mahaki wari ase ekone ani subu ningthau rol pan tara manga pada amadagina tare to khoi ubu phange 2 Kings adu hena ningthi jeba mong da yamna declare asa yamna clear detail oib mong da ekhoina 2 Chronicles chapter 26 ubu phange hariba ningthau Uzziah si Judah gi ningthau ne magase Esor na haibe in Esor bu kina chatpa ningthau man aduga
mahakna Esorgi oiba thabak khudingmaksing tawbagi mapana Esor na mangonda bor marang kaina pibire aduna marketing tholibak aduki matik chawkhatle pangal da wate khongmi lami da wate aduga sel thum da awat pakari amatle aduki matik ningthia nungai no palma matamne adu hairiba ningtho uzaya se maki ina khunba maki pangal maki maming jatpa khudingmaksing do urak laba matamda di maki thamoi da napal lai aduga maki napal aduna purohit sing na tawgadu ba katna pot adu mahaki napal da mahang na tawsal aduga adugi mapalna Esorgi haiba in the big tawdu mahang ta purohit sing adu mangna thingbo oiba targa su mahak na ningtho amane salna nam kanna Esorgi mag adugi thabak tawre aduga da mahak kusi thungi aduga mahak kusi adu Esor na mangona thungla kan Esor na mahak kusi lena aduna hatoki uzaya katang nagte aikoina lichalon pandit tarap de yang boy batagadi aron gi masana pani na daba masung abihu makoi ani do kai dawe Esor na mahaki ningna sang adu da kat na bagi da makta tongan ba dhup ama sema kana thamlabani adu hai ani esna yamna haiba singba saraga Esor na piraba yathang aseng ibungo mahak na aseng mo na kat na ba thamba khudimaks nu thawoi draga makoi ani na tongan ma mai em pusla kana Esor phum da kale adu kai dawe mai edu na makoi ma wai na glo na ma hatoy ansi kadang nate ningtho so agora han Samuel pandup tarang mai pabu ko pataraga de mahak na tawroi do tawpham thok da thabu dum han man toy adu ga de ningtho so gi punsi mahak Esor ningtho phum de lo thokhi adu ani suba Samuel pandup taruk ta mo ekhoina uza gi wari do ubu phangi Esor gi tabernacle gi ark of covenant adu purak matam da phan khong adu purak matam da phan khong aduna tarak matam da uza aduna man kan gen hol matam da even uza died the holiness of God strikes him dead there asigi manaba siningtho uzaya gi punsi su ubu phang aduna karino hairiba nadaba masung abihu or basu sol or basu uza or basu aduga uzaya or basu makoi khudimang na phangliba awabagi punsi awabagi oiba pandol adu karigidamakna because they despise the holiness of God Esor gi oiba asengba magun adu makoi na karisuna taba amagumna makoi na oihaningba mong na oiba yaba adugumna yamna line lobagi maram ngakten they despise the holiness of God aduga adugi despise aduna maram oraga adubu thawoi daba aduna maram oraga dawe makoi si makoi gi laibak aduda makoi gi punsi aduda khwaidagi kiningai oiba aduga nungsiningai oiba maong na makoi loina maksi amana ani amana maina amana kustina amana ningtho phamdagi lothok ultimately land the siba aduga uzana mafam aduda khudapta Thazaba moini sil now sing eikhoina Esor gi asengba eikhoina khurumliba Esor se asengba oiba maramna mahaki asengba matik magun adu thawoi daba chumde lumna amasung luna lawgodobani aduna mafam asida jasaya na uriba vision jasaya na uriba darshan asi judagi damakdi yamna turmoil uriba matmani maramdi makhoi bu chingdiramba makhoi bu takpiramba makhoi gi ningthau panganba adu siba chahini aduna kaino haiba da sam ekhoi India da Rajiv Gandhi siba matamda adugi matik India apumbagi oina tangul leita da adugi matik le mi lona mang wakhal wai adu prime minister adu Muhammad siribase ningthau ne karama ningthau Esor na bor yamna pibi ba ningthau Esor na khukan pangan ba tengol lanmi tengol amag lona bor pibi ba adu yamna ingthana palamba adu gum ningthau so now haiba khudingmak sing asida judagi ningthau le ba khudingmak sing adu thak kha nai de ba moong de yamna turmoil le adu yeng yu pandu taruki pada amadu karam haina jasaya Esor ugi haina haibadu ningthau sikre tabang panbagi oiba ningthau uzaya sikre adu tabang panbagi ningthau sikhi bo oiba ta su kaidawe ibungo na awangba amasung thangalaba phambala phamduna leiba aina uki see ibungo mahagas eikhoina ningliba Bible gi Esor ase tabang panbagi oiba ningthau khudingmak sing sikhi bo oiba ta agasu president khudingmak sikhi bo oiba ta agasu adu eikho biengsin biramba mipum khudingmak sikhi bo oiba ta agasu haiba khudingmak sing adun ibungo mahang na maki matikta amasung pangalda asengbaga loina panba mapan aduda kenabam talide he still reign in his holiness
ꯑꯗꯨꯒ ꯖꯨꯗꯥꯒꯤ ꯃꯤꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯍꯛꯆꯥꯡꯗ ꯌꯦꯡꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏ ꯅꯤꯡꯊꯧꯗ ꯁꯤꯈ꯭ꯔꯕ ꯃꯔꯝꯅ ꯃꯈꯣꯏꯒꯤꯗꯃꯛꯇ ꯊꯃꯣꯏ ꯀꯥꯏꯕꯒꯤ ꯃꯇꯝꯅꯤ, ꯀꯞꯄꯒꯤ ꯃꯇꯝꯅꯤ, ꯇꯦꯡꯊꯥꯅ ꯑꯣꯏꯕꯒꯤ ꯃꯇꯝꯅꯤ, ꯑꯗꯨꯒ ꯑꯁꯥ ꯃꯥꯡꯕꯒꯤ ꯃꯇꯝꯅꯤ. ꯑꯗꯨꯕꯨ ꯖꯁꯥꯌꯥꯅ ꯎꯔꯤꯕ ꯗꯔꯁꯟ ꯑꯁꯤꯗꯤ ꯅꯠꯇꯦ ꯑꯜꯇꯤꯃꯦꯠꯂꯤ ꯑꯩꯈꯣꯏꯒꯤ ꯑꯁꯥ ꯃꯥꯡꯗꯦ. ꯃꯔꯝꯗꯤ ꯌꯦꯡꯉꯨ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔ ꯄꯥꯜꯂꯤ, ꯑꯁꯦꯡꯕ ꯏꯁꯣꯔ ꯃꯍꯥꯛ ꯄꯥꯜꯂꯤ. ꯁꯤ ꯃꯐꯝ ꯑꯁꯤꯗ ꯖꯁꯥꯌꯥꯅ ꯎꯔꯤꯕ ꯗꯔꯁꯟ ꯑꯁꯤꯅ ꯅꯪ ꯑꯃꯁꯨꯡ ꯑꯩ ꯊꯥꯖꯕ ꯑꯣꯏꯈ꯭ꯔꯕ ꯅꯪ ꯑꯃꯁꯨꯡ ꯑꯩꯉꯣꯟꯗꯁꯨ ꯑꯁꯥꯅꯤ. ꯃꯔꯝꯗꯤ ꯇꯥꯏꯕꯪ ꯄꯥꯟꯕꯁꯤꯗꯤ ꯍꯣꯡꯕ ꯅꯥꯏꯕ ꯂꯣꯏꯕ ꯅꯥꯏꯕꯅꯤ. ꯑꯐꯕ ꯃꯤ ꯂꯩꯔꯝꯅꯤ ꯆꯠꯈꯤꯅꯤ, ꯑꯗꯨꯒ ꯑꯁꯦꯡꯕ ꯃꯤ ꯂꯩꯔꯝꯅꯤ ꯆꯠꯈꯤꯅꯤ, ꯑꯩꯈꯣꯏ ꯂꯩꯔꯝꯅꯤ ꯆꯠꯈꯤꯅꯤ, ꯉꯁꯤ ꯂꯩꯔꯝꯒꯅꯤ ꯍꯌꯦꯡ ꯂꯩꯒꯗ꯭ꯔꯥ ꯂꯩꯔꯣꯏꯗ꯭ꯔꯥ ꯈꯪꯗꯦ. ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯑꯣꯏꯗꯨꯅꯁꯨ ꯉꯁꯤ ꯐꯔꯝꯕ ꯅꯨꯄꯥꯁꯦ ꯍꯌꯦꯡ ꯐꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕ ꯈꯪꯗꯦ, ꯑꯗꯨꯒ ꯉꯁꯤ ꯅꯨꯡꯁꯤꯔꯝꯕ ꯃꯤ ꯍꯌꯦꯡ ꯅꯨꯡꯁꯤꯔꯛꯄ ꯉꯝꯃꯣꯏꯗ꯭ꯔꯥ ꯍꯥꯏꯕ ꯈꯪꯗꯦ. ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯊꯛꯇ ꯄꯥꯟꯕ ꯌꯦꯡꯁꯤꯟꯕ ꯈꯨꯗꯤꯡꯃꯛꯁꯤꯡꯗꯨ ꯂꯩꯒꯗ꯭ꯔꯥ ꯂꯩꯔꯣꯏꯗ꯭ꯔꯥ ꯑꯣꯏꯒꯗ꯭ꯔꯥ ꯑꯣꯏꯔꯣꯏꯗ꯭ꯔꯥ ꯑꯣꯏꯊꯣꯛꯀꯗ꯭ꯔꯥ ꯑꯣꯏꯊꯣꯛꯑꯣꯏꯗ꯭ꯔꯥ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯂꯩꯕ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏ ꯏꯕꯨꯡ ꯃꯥꯒꯤ ꯋꯥꯍꯩ ꯎꯠꯄꯁꯤ ꯀꯩꯅꯣ ꯍꯥꯏꯔꯤꯕ ꯑꯁꯦꯡꯕ ꯏꯁꯣꯔ ꯑꯗꯨ ꯑꯋꯥꯡꯕ ꯑꯃꯁꯨꯡ ꯊꯥꯡꯒꯠꯂꯕ ꯃꯐꯝꯗ ꯐꯝꯕꯥꯜꯗ ꯄꯥꯟꯗꯨꯅ ꯂꯩꯔꯤ. ꯊꯥꯖꯕ ꯑꯩꯈꯣꯏꯒꯤ ꯑꯁꯥ ꯃꯥꯡꯗꯦ. ꯑꯗꯨ ꯃꯍꯥꯛꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯇꯤꯛ ꯃꯉꯥꯜꯗ ꯃꯇꯤꯡ ꯊꯣꯛꯅ ꯄꯥꯡꯒꯜ ꯑꯣꯏꯅ ꯄꯥꯜꯂꯤ. ꯑꯗꯨ ꯀꯔꯝ ꯍꯥꯏꯅ ꯈꯪꯉꯤ? ꯃꯐꯝ ꯑꯁꯤꯗ ꯃꯥꯅ ꯁꯤꯖꯤꯟꯅꯕ ꯋꯥꯍꯩ ꯃꯍꯥꯛꯀꯤ ꯑꯆꯣꯟꯕ ꯐꯤꯖꯣꯜꯅ ꯅꯤꯡꯅꯁꯪ ꯑꯗꯨ ꯊꯜꯂꯝꯃꯤ. ꯃꯔꯝꯗꯤ ꯃꯃꯥꯡꯉꯩ ꯃꯇꯝꯗ ꯅꯤꯡꯊꯧ ꯑꯃꯒꯤ ꯃꯇꯤꯛ ꯂꯩꯕ ꯑꯁꯤ ꯃꯍꯥꯛꯅ ꯌꯥꯜꯂꯤꯕ ꯃꯍꯥꯛꯀꯤ ꯂꯦꯡꯌꯥꯟ ꯐꯤꯒꯤ ꯐꯤꯖꯣꯜ ꯑꯗꯨꯒꯤ ꯑꯁꯥꯡꯕ ꯑꯃꯁꯨꯡ ꯑꯆꯧꯕꯗꯨꯅ ꯑꯗꯨꯝ ꯎꯠꯂꯦ. ꯍꯥꯏꯔꯤꯕ ꯏꯁꯣꯔ ꯑꯁꯤꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯑꯗꯨ ꯌꯦꯡꯁꯦ. ꯍꯥꯏꯔꯤꯕ ꯏꯁꯣꯔ ꯑꯁꯤ ꯊꯧꯒꯠꯕ ꯃꯇꯝꯗ ꯀꯅꯥꯅꯣ ꯊꯧꯒꯠꯂꯤꯕꯁꯦ? ꯁꯔꯒꯗꯨꯠꯁꯤꯡꯅ. ꯑꯗꯨ ꯍꯥꯏꯔꯤꯕ ꯁꯔꯒꯗꯨꯠꯁꯤꯡꯁꯦ ꯄꯥꯞ ꯌꯥꯎꯗꯦ. ꯍꯥꯏꯔꯤꯕ ꯁꯔꯒꯗꯨꯠꯁꯤꯡꯁꯦ ꯄꯥꯞ ꯇꯧꯗꯦ, ꯅꯪ ꯑꯩꯒꯨꯝꯅ. ꯍꯥꯏꯔꯤꯕ ꯁꯦꯔꯥꯞ ꯍꯥꯏꯔꯤꯕꯁꯤ ꯃꯔꯨ ꯑꯣꯏꯅ ꯏꯁꯣꯔꯅ ꯃꯍꯥꯛꯄꯨ ꯊꯧꯒꯟꯖꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯕꯤꯕ ꯑꯗꯨꯒꯨꯝꯕ ꯁꯔꯒꯗꯨꯠꯅꯤ. ꯑꯗꯨ ꯃꯥꯒꯤ ꯃꯁꯥ 3 ꯄꯥꯜꯂꯦ. ꯃꯁꯥ 2 ꯑꯃꯅ ꯃꯥꯒꯤ ꯃꯃꯤꯠ ꯈꯨꯝꯖꯤꯜꯂꯤ, ꯃꯁꯥ 2 ꯑꯃꯅ ꯃꯥꯒꯤ ꯃꯈꯣꯡ ꯈꯨꯝꯖꯤꯜꯂꯤ, ꯑꯗꯨꯒ ꯃꯁꯥ 2 ꯑꯃꯅ ꯄꯥꯏ. ꯑꯗꯨꯅ ꯎꯠꯂꯤꯕꯁꯤ ꯀꯔꯤꯅꯣ? Now, verse 3 ꯂꯥꯛꯄ ꯃꯇꯝꯗ ꯍꯦꯟꯅ ꯃꯌꯦꯛ ꯁꯦꯡꯅꯒꯅꯤ. ꯍꯥꯏꯔꯤꯕ ꯁꯦꯔꯥꯐ 2 ꯑꯗꯨꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ? ꯑꯃꯅ ꯑꯃꯗ ꯏꯁꯣꯔꯒꯤ ꯑꯣꯏꯕ ꯃꯇꯤꯛ ꯃꯒꯨꯟ, ꯏꯁꯣꯔꯒꯤ ꯑꯣꯏꯔꯤꯕ ꯃꯃꯤꯡ ꯑꯗꯨꯅ ꯂꯥꯎꯔꯤꯕꯁꯤ ꯀꯔꯤꯅꯣ? ꯑꯁꯦꯡꯕ, ꯑꯁꯦꯡꯕ, ꯑꯁꯦꯡꯕ. See, ꯏꯅꯥꯎꯁꯤꯡ, ꯄꯥꯞ ꯌꯥꯎꯗꯕ, ꯄꯥꯞ ꯇꯧꯗꯕ ꯁꯦꯔꯥꯐꯀꯤ ꯁꯔꯒꯗꯨꯠ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨꯅꯁꯨ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕꯗꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯁꯦꯡꯕꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯁꯦꯡꯕ ꯁꯔꯒꯗꯨꯠꯁꯤꯡ ꯑꯗꯨꯗꯒꯤ ꯍꯦꯟꯗꯣꯛ ꯄꯥꯊꯣꯛꯅ ꯃꯍꯥꯛ ꯁꯦꯡ. ꯑꯗꯨꯅ ꯀꯔꯤ? ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕꯗꯨ ꯌꯦꯡꯕ ꯉꯝꯗꯕꯒꯤ ꯃꯔꯝꯅ ꯃꯁꯥ 2 ꯑꯗꯨꯅ ꯃꯃꯤꯠ ꯑꯗꯨ ꯈꯨꯝꯖꯤꯜꯂꯤ. ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯈꯜꯂꯒꯦ ꯀꯌꯥꯒꯤ ꯃꯇꯤꯛ ꯁꯦꯡꯈ꯭ꯔꯕꯅꯣ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯁꯦ. ꯃꯍꯥꯛꯀꯤ ꯕꯤꯏꯡ, ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯗꯨ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕꯗꯨꯒꯤ ꯊꯛꯇꯣꯔꯛꯄ ꯃꯉꯥꯜ ꯑꯗꯨ ꯐꯥꯎꯕ ꯁꯔꯒꯗꯨꯠ, ꯄꯥꯞ ꯌꯥꯎꯗꯕ ꯑꯁꯦꯡꯕ ꯁꯔꯒꯗꯨꯠ ꯑꯗꯨꯅ ꯐꯥꯎꯕꯗ ꯌꯦꯡꯕ ꯉꯝꯗꯕ ꯃꯈꯩ ꯁꯦꯡꯉꯤ. ꯑꯗꯨꯒ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯃꯈꯣꯡ 2 ꯈꯨꯝꯖꯤꯜꯂꯤ. ꯀꯔꯤꯒꯤꯗꯃꯛꯇ? That's a sign of adoration. ꯏꯀꯥꯏ ꯈꯨꯝꯅꯕꯒꯤ, honor ꯇꯧꯕꯒꯤ. ꯑꯗꯨꯒ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤꯅꯣ? ꯑꯁꯦꯡꯕ, ꯑꯁꯦꯡꯕ, ꯑꯁꯦꯡꯕ. ꯕꯥꯏꯕꯜꯗ ꯑꯩꯈꯣꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯏꯁꯣꯔꯒꯤ ꯃꯒꯨꯟ ꯑꯁꯤ ꯑꯁꯦꯡꯕ ꯈꯛꯇꯪ ꯅꯠꯇꯦ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯈꯪꯉꯤ. ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯕꯥꯏꯕꯜꯒꯤ ꯃꯐꯝꯁꯤꯡꯗ ꯏꯁꯣꯔꯗꯤ ꯄꯥꯡꯒꯟꯕꯅꯤ, 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 ꯅꯠꯇ꯭ꯔꯒ ꯏꯁꯣꯔꯗꯤ ꯍꯣꯡꯕ ꯅꯥꯏꯗꯕꯅꯤ, ꯍꯣꯡꯕ ꯅꯥꯏꯗꯕꯅꯤ, ꯍꯣꯡꯕ ꯅꯥꯏꯗꯕꯅꯤ ꯎꯕ ꯐꯪꯗꯦ. And then even ꯏꯁꯣꯔꯗꯤ ꯅꯨꯡꯁꯤꯕꯅꯤ, ꯅꯨꯡꯁꯤꯕꯅꯤ, ꯅꯨꯡꯁꯤꯕꯅꯤ ꯍꯥꯏꯕꯁꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯗꯦ. ꯑꯗꯨꯕꯨ ꯏꯕꯨꯡ ꯃꯍꯥꯛꯀꯤ ꯃꯇꯤꯛ ꯃꯒꯨꯟ, ꯃꯍꯥꯛꯀꯤ ꯃꯒꯨꯟ ꯉꯥꯛꯄꯤꯒꯅꯤ. ꯃꯍꯥꯛꯀꯤ ꯃꯒꯨꯟ ꯑꯦꯇ꯭ꯔꯤꯕ꯭ꯌꯨꯠꯁ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯗꯤꯒ꯭ꯔꯤꯗ ꯊꯥꯡꯒꯠꯄ ꯑꯃꯁꯨꯡ ꯊꯥꯒꯠꯄ ꯎꯕ ꯃꯍꯥꯛꯀꯤ ꯃꯇꯤꯛ ꯃꯒꯨꯟ ꯑꯗꯨꯗꯤ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕꯒꯤ ꯃꯒꯨꯟ ꯑꯁꯤꯅꯤ. ꯑꯗꯨꯅ ꯊꯣꯃꯥꯁ ꯋꯥꯠꯁꯟꯅ the holiness of God is the most sparkling jewel of his crown ꯍꯥꯏꯅ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯉꯛꯅꯔꯦ. ꯃꯔꯝꯗꯤ ꯑꯗꯨꯃꯛꯇꯤ ꯑꯗꯨꯕꯨ ꯑꯁꯤ ꯍꯥꯏꯅ ꯑꯁꯦꯡꯕ ꯃꯒꯨꯟ ꯑꯁꯤ ꯑꯇꯩ ꯃꯥꯒꯤ ꯃꯒꯨꯟꯁꯤꯡꯗꯒꯤ ꯍꯦꯟꯅ ꯃꯔꯨ ꯑꯣꯏ ꯍꯥꯏꯅ ꯍꯥꯏꯕ ꯅꯠꯇꯦ. ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯃꯥꯒꯤ ꯃꯒꯨꯟ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯑꯁꯤꯅ ꯃꯍꯥꯛꯄꯨ ꯃꯍꯥꯛꯀꯤ ꯈꯨꯠꯁꯦꯝꯁꯤꯡꯗꯒꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯁꯦꯝꯈ꯭ꯔꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛꯇꯒꯤ ꯁꯔꯒ ꯑꯃꯁꯨꯡ ꯃꯥꯂꯦꯝꯗ ꯂꯩꯈ꯭ꯔꯕ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛ ꯑꯃꯁꯨꯡ ꯄꯣꯠ ꯈꯨꯗꯤꯡꯃꯛꯁꯤꯡꯗꯒꯤ ꯄꯨꯝꯇꯣꯡ ꯇꯣꯉꯥꯟꯍꯟꯕꯗꯨ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯃꯒꯨꯟ ꯑꯁꯤꯅꯅꯤ. ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯑꯥꯏꯖꯥꯌꯥꯅ ꯏꯔꯤꯕ ꯑꯃꯁꯨꯡ ꯁꯔꯒꯗꯨꯠ ꯑꯅꯤꯗꯨꯅ ꯍꯥꯏꯅꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯏꯔꯤꯕ ꯃꯑꯣꯡ ꯑꯁꯤ ꯀꯩꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ, ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ, ꯌꯥꯝꯅ ꯃꯊꯧ ꯇꯥꯕ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯇꯥꯡꯗ ꯍꯥꯏꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯃꯍꯥꯛꯀꯤ ꯃꯤꯡ ꯑꯃ ꯍꯥꯏꯌꯣ ꯍꯥꯏꯅ ꯍꯥꯏꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯅ ꯍꯥꯏꯔꯛꯀꯗꯕ ꯃꯤꯡꯗꯨ ꯑꯁꯤꯅꯤ: ꯑꯩ ꯑꯁꯦꯡꯕꯅꯤ. I am holy. ꯃꯥꯒꯤ ꯑꯁꯦꯡꯕ ꯑꯁꯤ ꯍꯥꯏꯔꯤꯕ ꯁꯔꯒꯗꯨꯠꯁꯤꯡ ꯑꯗꯨꯅ ꯐꯥꯎꯕ ꯌꯦꯡꯕ ꯉꯝꯗꯦ. ꯀꯔꯤꯒꯤ ꯃꯥꯅꯤ ꯍꯥꯏꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯅꯨꯃꯤꯠ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯤꯠꯅ ꯌꯦꯡꯕ ꯉꯝꯗꯦ.
adubu akhoi Esor mahaki asengbagi matik mangala sidi numit adu hena kal mahak na semba mahaki numit ne aduga haiba numit adu fa akhoi minne yeng mangam da boiba targadi haiba numit adu bu seri ba Esor asigi asengbagi matik mangai adu wakal khala yeng bisil nang sang sai du sing phaw yeng mangam de sai du sing phaw yeng mangam de aduga hairiba asengba haina laur matung matam adu kadoi makoina laur makol duna konjel verse 4 konjel na thongi makong thung nikna yum adu maikuna big thangi aduga hairiba mafamasta uriba maiku asi maki mati mangal ge maiku ne aduga hairiba si Israel macha sing na lamjaw lamang chatpa matam da uba phangraba mati magul ne the Shekinah glory ayu amsung thili matam da achoba lechil mapai oina aduga nungdang maibul amoina hairiba adugumba chap mana maki matik mangal aduni khalage se maki asengba adu khakki magul adugi matik mayai aduna maki kriyagi maikhu gumle matik magul adu uthogi aduga haiba Josiah na uba bhangi now haiba jaga asida Josiah na uba matam da hek uba phangbaga wa praise the Lord ai testimony me idabe yade ai Esor ure na mayam do haida be yade Esor do ai ure na mayam mang news flash larika me idabe yade adu ma response karam no ma response do yengse verse 5 I know the awabada Jeng housing sarga seng bagi maramdi now Esor lay bagi maramdi sarga du seng bagi maram na Esor leiba nate aduga mahak leibagi maram na mafam du seng boy hair se ko na Moses pu Esor na ko thobi matam maduda khongsan pon ahum maduda yeng matam na kari ha mongsong da mai jak padu Moses na ure aduga Moses na mongsong du tam changslak matam da kari Moses na ki khong du tong ba khurang lo thoku maramdi na hang nele mafam adu asengba mafam now Esor na mafam adu leitingi matam adu di hai riba ching horep ki ching adu karishna ta baching when God comes that ground become holy ground aduga mahang leba mafam adu asengba oba maramna hai riba adu ikai khumna bagalona na treat toba ikai khuna baglona na leiba adu magi pam adun high bas the sign uba matam da mag se haujikan gi matam adu gumba ai so ure na mayam da high na question jen adu gumba na testimony pi na beta charja ma koida la ko ngarang dang Esor mangla masamdo makhwang bo yewe adagi angau bo phijol se le adu ai mamang le adu mai to wa utna ba nate adu mane react out de Josiah khaknate Bible gi mahum de Esor thengna mi khuding ma sining jitang atin ma ko experiencing kare ma ki han ba praise the Lord hallelujah nate karino I know the awawani da Josiah na maki darshan na duda Esor si kayagi matik seng bano maki aseng ba si kayagi matik wang thoy bano aduga maki aseng bagi matik magul amasung matik mangala si kayagi matik ningthi jabano wahai miyoy bigai ba wahai na saitha da phaw ba matik cha da maong da leibano habi mangna uba phange serap aduna thogun mong khuding mak sin mangna uba phange adu uba matam da kedawe when Isaiah saw the holiness of God he saw his wretchedness in him Maki pap, maki amor pa, maki pizet pigai ko maki thamoy, maki ason ba, maki matbichada ba khuding mak singdure. Adune mang na harse. Ai ngon da awa pani da maramdi ai mang le. Mang na Esor du upamatam da Esor aduna mang na phangme phamal dogi he Isaiah nang di papi ni nakti ason bane nakti mapung phada bane nakti tinthro kum bane nakti phatta bane na Esor kam da hakti Isaiah only saw the holiness of Lord and he know his wretchedness aduna kone khak kaino mapum se ko ubu phangos eikhoina Esor bu maki matik amasung magunda maki aseng bagi magun adu eikhoina hapu khangba oiba taragadi haiba aduna eikhoibu napal nate adu nolu pa eikhoida sodana pigani ai Esor ure noi di Esor udri aduna ai hena wangabani adugi wakhal leiroi no Esor uruba aise
Manglida. Maramdi karino Moses na Exodus chapter 33 da. Khongsan mun kuntra hum de ba tra tra te na kulum de. Kre Esor ni Moses ne Esor. Mapui bungo nahaki matik mangal do aingon do piu. Oh Lord, please show me your glory. Oh this Esor kre. Ai ubayaro. Ai mi kui mun shodun si gene. Adu nahang ni ngai ba tar ge. Ai chat ke nak nung chep amagi marum do leyo adu ai maning thang ba se thang nak ye. God did that. Esor did that way. Isorgi oiba maki maningi oiba matik mangal du yengna bagi demakta mausi adu nungchep ki marum da lot pa darkar le aduga nungchep ki marum da lot laga isorgi maningi matik mangal uraga thorok matam da Israeli misna kanan maki mamai ubangam de. That is how glorious in holiness our God is. Hai asimon eko ki Esor ma ki matik mangal do kaya ki matik lebin han habse isile now sing eko ki wakhala lama phangba nate adu ki matik senge adu ki matik lange adu ki matik mangal chaw ibung ma ki asengba se aduna hai ba asengba du yengluba urba khudingmak singda makoi thamoi da matik cha da ba adu mapung pha da ba pap khudingmak sing du mamang puthoi maramni kari da mak no eikhoina Esor ki mamang na chapa matam eikhoina mahaki mhamda pugo do ba se eikoi matik cha ba matam de maram eikoi kana matik cha. Whenever we go to the Lord, we go with our sin. And whenever God comes to us, He comes in His holiness. Esor na koi ipam na lak matam de ma ki aseng ba du glon la ai koi ma ki maham na chat pa matam de ma ai koi ki pa ba du glon chat pa aduna aseng bi bungo ma ki mamang da ai koi ki pa ba du ura pa matam da it drives us on our knees. Migi lengjum da kahat kaduba adugum attitude nate adu ekhoi khuru khoda kundana mahaki mamang de tuba adu ekhoi ge reaction oi ge dobana adre mahang phumsa hai ai mangle Jasaya de kanam tan mahage sieng de bachin ban pan me ni hai de adu mahage sieng de bachin ban pan missing mark le bane kanam tan hai de adu Esor gi aseng bu matam de khudingmak sing ase mahak na khangbang ame ma ki pap su ma ka akoi bu de ba pap khudingmak sing adu mahang hai adu ko gre aseng bi Esor gi mang de pap chin bai hang le pa de matik cha ai si de matik cha ba me ni adu hai ba sem Peter is a Christian lie nga krim te pha de is a Christian hey the moment Peter na Yesu Christ asi kana gumba amogum na khanglak matam de kede ai ngom de lam chathok pi Esor Prabhu maram de ai di pap chen Peter de kana ma ki pap haru kana tan hai de adu aseng bi ibungo ma ki mamang ga lep lu ba kana amata ma khoi pap khang de na tholok ta ba kana am te yauda adu hai ba that drives them to humility. Aduga haiba asengba se Jasaya na oi ma ki asom sing doi aduna aikoina karmain hai karmain taibang pan ba mi sing na seng de haina haiba si wari sanar pa matam de huran ba sing adagi di mitmi wala na ba gi thabak tori ba sing corruption tori ba mi sing aji da kaktang seng de ba gumna adagi di yamna phaba adagi church ka changai na ka ba adagi di kari ha gani orphan home link khat pa adu sing du oi ba ta gi mo koi seng ba mi ni da mo ka man seng de khang de khoi na khang bale khan bale adu bichil announcing show them the holiness of God makoi de Esor aseng ut pi adu gi matam de makoi pa sing so na makoi na khang ni aduga kari gum mafam ma sida family bai khoi ma chu ai di karim de tawjudi ai di karim de lanjri haina haiba matam da chel announcing ibung ma ki aseng mati magul asida gi na gi punji chang matam da na gi punji do ma ki wai aseng ba wai asida gi chang matam da so de na gi so de so de na ha u phangani aduna haiba se ibung ma pu thengara ba ibung ma ki aseng ba du khangraba masung uraba mepum khuyma gi punji do oi pham thokpa adune adu ibung ma ki aseng ba se Jasaya da di mang mangoda darshan utpi duna Esor na ma gi pham da ma ki aseng ba du utle adu akhoi gi mapham da di karam haina ma ki aseng ba utpage ari bole na matam da mahag na wai thang pi ba gi pa now Esor asi ma ki aseng ba magun adu yamna lumna masung luna lowe aikoina aribu wale na bagi matam da Israel gi mi singda wale thang tara amani tongan ba chatnabi mayam pi ba kun ubang kari gi da mak no maram di one thing a holy God must
be approached in holiness. Asengba Esor aduda asengba sing khaktana asengba gi pambai adu khaktana changadobane. Aduga adu khaktang sunatana ma ki mi sing aduna sengba gi mapalna ma ki asengba du taibang pamba utkadobane. Aduna kadawe high priest ki athoy purohit lengi ma ki phizol adugi mathak ma ki forehead ma ki laibak adu karamba wai thai holiness to the Lord. Ko high adu da ulibadu kaina haiba target Esor gi asengba adu Athoiba purohit len adugi senghanjaba amsung sengdokjaba aduna mi singi mafamda Esorgi asengba ulibane aduna akhona ariba walamda bagi matam asidadi Esorgi asengba maki while ya thangsinda amsung mak napi kraba chanabi khudingmak sing asida aduga mahaki damakta mi ama tongana khadukna thamba asina akhona mafamda ulle akhona little launching pa matam little lon du pa matam da sa magi matangda sa I magi matangda I irapa magi matangda irapa khuimas u bang kari damakta just to show that how holy our God is and how our approach to be. Adu ano walam na badadi. Kaya mani bungo mahang na ay koy mahag asing mo upi bagay. Cross matat. Cross matat. Amak pa yaw diba asing Esor mahang na pap amasung amok pa kuy magtukatay. Aduga pap amasung pap tar kuy matamaki asawalay hay ba si ay koy na tagay si masing tere pa tarama to upang. Esor di asengba wayan ba mapune aduga mahang pap sing amasung pap tori sing matakta nung tinimi khrimaki saw aduna hairiba mahaki asengba aduna marang pap sing tukuche pap sing hangoi pap toba sing adu mahanga sawe amasung makhoi gi matakta nung tinimi khrimaki sawe adu mak asengba Esor ba maramna mangona langna bigida maki lakna be mipum khudingmak sing adu asengba oiba darkar le adu mioi ba aikhoi di pap amasung ayol aran siba adu ga pap sing thakpa gumna thakpa pap te miolak pa aikhoi oiba maramna aikhoi asengba kari amat leite aduna asengba Esor gi mafamda changna bigida aikhoi pambai kari amat leite maramdi aikoina ibungo mahaki asengba dugi mafamda changba matamdadi uzagumna uzayagumna nadab amasung abihugumna aikoi adum sigani maramdi ibungo mahaki asengbagi mairi aduna aikoibu yam line chathek pangame adu cross aduna nang amasung aina mapung phan bangamdraba ibungo mahaki asengba adu mahaki asengba du mioi nang aina aikhoi afaba thabak na aikhoi dharma chemana aikhoi haiba inmana kari amatana mapung phan bangamdraba asengba du cross mathak adu machanupa jisu Christ gi mathak adu da mahakna khudingmak sin mapung phana mahak se kya ge matik segmo habi ule karam haina mahaki mi singi pap adu mahaki machanupa jisu Christ gi mathak ta thongatuna haiba pap sing adugi price chit amasung dandi amasung mamal khudingmak sing adu Christ jisu dagi khudingmak sing mahakna lobagi mapalna aduga ultimately mahakna mahaki amak tangai pa machanupa adu mahaki mi singi damakta hatopi bagi mapalna kanagi damakta nangam sung ai pap ki damakta asengbo oidaba nangam sung ai gi damakta machanupa ibungo maha Christ Jesu aikoi Christ Jesu adudi dharma chenba pap khangdaba pap yaudaba ibungo maha adu nangam sung ai gi pap ki maram gi damak naha ki phataba dugi damak aiha ki phataba dugi damak ma ki mi sing amot pasing adugi damakta aikoi gi maphamda aikoi gi damakta aikoi gi usiloina aikoi gi mahut sinduna maha cross mathak mahak siki mahak phumni humni subanum mahak hingale adugi mapal ma ko hingat pagi mapala Esorna mahaki mi singnagi demand over asengba adu mapung phale ab khoi gi mafamda utle adu gi chil inausing hairiba Esor gi asengba se hongmana da basengmane ariba walam da badana ama anu walam da badana ama ngarang na ama nahan na ama horen ama hayang ama nate ahobadagi oina senglab Esor adu hauzik phauba sengduna lei nang ama sungai na hairiba asengba du mapung panba ngamdaba maramna Krishna chai lisingani gi mamangda maki dharma senbagi punsi amasung pap ki iratpot adubu kathokpagi amasung asengba Esor gi matik magul adubu mapung phanbagi iratpot aduna mapung phanbagi mapana mapung phankre aduga hairiba Esor gi asengba du maki punsi aduga sindokna duna utpikre adu bichil inausing hairiba adu hauzik phauba hongba leitaba asengbani aduna hongba leitaba asengbo man Esor gi demand adu kaino ahame pite pandu ama patatratru ay asengbani marmsen nakoi
asengba oh Jesus Christ na gidam lang sibi kre ai Pablo na ma kokpi kre ai senghan bire hoi achum ba magne Esor gi mamang ai koi dharma chen bo oire ai koi gi mapam ai koi gi lepam Esor gi mamang Christ gi gi mapal ai koi dharma chen ba asengba missing ore hai bu thaja kraba khudingma ki position ne adubu ai koi gi punsi hingliba nong gi mipal asigi punsi dagi asengba ibungo ma demand tawe mari ma asengba Esor ne adugu ma asengba du ai koi gi punsi dagi mi singa thaja singa ubu dakar the higher demand ase akhoi polum gi demag akhoi wan na gi demag nate adu Esor gi akhoi sengu nakhoi sengu haina higher ba asigi ya thang ase akhoi gi polum oide marande nung ge be thamoi akhoi lo thok bi kre sadong ge be thamoi akhoi de pansan bire adna kari hai Khristiansa da kanagumana Khristiansa be mahak anobo khochem ne anobo khochem hai be se karino anoba apamba anoba khoida adu karino Esor bu pedan asengba punja chakolengba Esor bu nungsiba ma ki mi sing nungsiba khudingmak sing adu oiba maramna aikhoi ibung mahak na sengna bugi damak ta haiba demand ase polum nate polum oifam chuthokte adu karigum aikhoi gi marakta kanagumba nahak na Christian ne han di kausaba adu nungtinumi khudingmak gi hingba punsi aduda asengba punsi du hingdaba asengba oingdaba mi aikhoi marak yabu oiba targadi aduga haiba punsi du na ningai adu mi hinglakpa mi aduga matang wakal ama tawdana aduga wakal tawning phawdana nak leba oiba targadi ai asina gi famda hajeri nak na chatliba lambi adu norok lambi ne maramdi asengba amasung anuba khutchem khudingmang na anuba apam le aduga adu anuba apam adu asengba punsi da Esor gi saktam adu uthokduna chakhotpa adu ne aduga haiba du nak nung leita oiba targadi nak puning ho adu ibung mana ko demand tar asengba ase asengba Esor na ma ki missing adu Christ ki pala asengba henbire adu ma ko punsi adu ki asengba demand tawe hingdro punsi ma hing wangang sangang sajal ichar wakal khanba phije chakcha khudingmak singda adu ga haiba se chel inausung aikoi wana ba aikoi gi potlum moina ba aikoi gi kapna ba aikoi gi harau ba lokthokina ba kari mata nate adu aikoi tongsina ba ngaktane adu haiba tongjaba mayam gi mak tongjaba ani khakle aham desine by holiness, we will see God. Without holiness, no one can see God. Asengba yaudana Esor uba thangma. Adu dar kaino mafam sida haibse. Asengba ki punsi adu gi mapana eikhoina Esor uba ngamgani. Esor uba phangani. Tebang pan basi de koi Esor uba ngamoi adu asengba adu aikhoi oirabadi Christ gi pana koi senghan biba adu aikhoi punsi de aikhoi na uba phangjarabadi aikhoi na tebang pan se thadolaga sigra matunga aikhoi na aikhoi gi Esor soidana ubani the benefit of holiness is we will see God. Number 2, we will have peace. The saya pan yang kai tere padukun matha de kori ha there is no peace for those who are wicked. Patebatu sing adu ing tebalaite adu kaino mafam sida adu onna tene padun hair du kaino aseng missing adu ing tebalai karam beng thaba Esor go be ing thaba karam beng thaba Esor go pe han go be ing thaba marandi aikhoina inung manung puna himina matam da su pap amma to matam da phataba thaba amma to matam da mayam khangan to thaba amma to matam da charang na ba khwan ma na khangade kamai to ba man ukhrude kamai to ba adu wakal go de pawe ing tebalaite adubu Christ gi mapala asengba oiraba se punsi de hingdok pagi mapala aikhoi ing thawle maramdi asengba punsi de hingmon Esor gi aningba musung apam de tawro chatpa punsi am oiba maramna we know that we please God Esor bu pelala habi ka khangi adu hairiba aduna hairiba punsi mahing se hingma matamda mayam khuima dum yam phari thaglak do amatana no living holy life will bring challenges. Aseng punji hingmadam mayamnas nang di pareda tomo otongna phakre chawbi otongna phakre nate aseng punji di hingmadam da achum bangang lakani achum mahing hinglakani do haib sing Esor khangdel missing adu Esor thajab missing mafam de ta gumbo the haib aduna ikai but asu adum nangani adubu ultimately those whose life is holy will have peace adu oiba target sin lasing karam how to attain this holiness
ꯑꯩꯅꯁꯨ ꯍꯥꯏꯖꯈ꯭ꯔꯦ ꯑꯁꯤꯒꯤ ꯑꯁꯦꯡꯕꯒꯤ ꯄꯨꯟꯁꯤꯁꯦ ꯅꯪ ꯑꯩꯒꯤ ꯍꯥꯏꯕꯤꯟꯕꯅ ꯅꯪ ꯑꯩꯒꯤ ꯊꯕꯛꯅ ꯅꯪ ꯑꯩꯒꯤ ꯑꯐꯕ ꯇꯧꯕꯅ ꯑꯐꯕ ꯋꯥꯈꯜꯅ ꯑꯐꯕ ꯐꯤꯖꯣꯜ ꯁꯦꯠꯄꯅ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯇꯛꯊꯣꯛꯄꯅ ꯁꯥꯄꯣꯟꯅ ꯏꯔꯨꯖꯕꯅ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯡꯕ ꯀꯦꯃꯤꯀꯦꯜꯁꯤꯡ ꯁꯤꯖꯤꯟꯅꯕꯒꯤ ꯃꯄꯥꯟꯅ ꯍꯥꯏꯔꯤꯕ ꯑꯁꯦꯡꯕꯁꯦ ꯑꯩꯈꯣꯏꯅ ꯐꯪꯕ ꯁꯨꯡꯉꯝ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯕꯥꯏꯕꯜꯗ ꯎꯠꯂꯤꯕ ꯏꯁꯣꯔꯒꯤ ꯑꯁꯦꯡꯕ ꯑꯃꯁꯨꯡ ꯍꯥꯏꯔꯤꯕ ꯑꯁꯦꯡꯕ ꯑꯁꯤꯅ ꯃꯤꯁꯤꯡꯅ ꯍꯥꯏꯔꯤꯕ ꯑꯁꯦꯡꯕ ꯑꯣꯏꯌꯨ ꯍꯥꯏꯅ ꯍꯥꯏꯔꯤꯕꯁꯦ ꯐꯪꯐꯝ ꯊꯣꯛꯇ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯐꯪꯕ ꯉꯝꯂꯔꯣꯏꯗꯕ꯭ꯔꯥ ꯑꯣꯏꯊꯣꯛꯇꯕ ꯄꯣꯠ ꯑꯃꯗꯨ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯏꯁꯣꯔꯅ ꯅꯤꯡꯒ꯭ꯔꯤ ꯇꯛꯂꯤꯕ꯭ꯔꯥ ꯅꯠꯇꯦ ꯅꯠꯇꯦ ꯀꯔꯝꯍꯥꯏꯅ ꯐꯪꯒꯅꯤ ꯑꯍꯥꯟꯕꯗꯗꯤ ꯍꯥꯏꯔꯤꯕ ꯏꯁꯣꯔꯒꯤ ꯑꯣꯏꯕ ꯑꯁꯦꯡꯕ ꯑꯁꯦ ꯅꯪ ꯑꯃꯁꯨꯡ ꯑꯩꯅ ꯁꯔꯨꯛ ꯐꯪꯕ ꯌꯥꯏ ꯑꯗꯨꯒ ꯐꯪꯅꯅꯕꯒꯤ ꯑꯆꯥꯕꯁꯨ ꯏꯁꯣꯔꯅ ꯄꯤꯅꯕꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕꯗꯨ ꯅꯪ ꯑꯩꯒꯤ ꯃꯄꯥꯟ ꯅꯠꯇꯦ ꯅꯪ ꯑꯩꯒꯤ ꯑꯣꯏꯕ ꯍꯤꯔꯝ ꯑꯃꯠꯇ ꯅꯠꯇꯦ ꯑꯗꯨꯕꯨ ꯈ꯭ꯔꯤꯁꯇꯗ ꯊꯥꯖꯕꯒꯤ ꯃꯄꯥꯟ ꯏꯁꯣꯔꯒꯤ ꯑꯁꯦꯡꯕ ꯑꯁꯤꯗ ꯅꯍꯥꯛ ꯑꯃꯁꯨꯡ ꯑꯩꯍꯥꯛꯅ ꯁꯦꯡꯂꯕꯗꯤ ꯈ꯭ꯔꯤꯁꯇꯅ ꯆꯍꯤ 2,000 ꯃꯃꯥꯡꯗ ꯂꯣꯏꯈ꯭ꯔꯕ ꯍꯟꯗꯣꯛꯄꯤꯕꯒꯤ ꯊꯕꯛ ꯑꯗꯨꯗ ꯄꯥꯞꯇꯒꯤ ꯄꯨꯛꯅꯤꯡ ꯍꯣꯡꯗꯨꯅ ꯊꯥꯖꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯑꯁꯦꯡꯕꯒꯤ ꯄꯨꯟꯁꯤ ꯑꯗꯨꯗ ꯐꯪꯕ ꯉꯝꯃꯤ ꯑꯅꯤꯁꯨꯕ ꯀꯣꯔꯤꯟꯊꯤꯌꯔ 5:8 ꯀꯔꯤ ꯍꯥꯏ He made him who knew no sin to be sin for us so that we might become the righteousness of God in him ꯈ꯭ꯔꯤꯁꯇ ꯑꯗꯨ ꯑꯁꯦꯡꯕꯅꯤ ꯑꯃꯛꯄ ꯌꯥꯎꯗꯅ ꯁꯦꯡꯕ ꯈ꯭ꯔꯤꯁꯇꯅꯤ ꯃꯍꯥꯛꯄꯨ ꯊꯥꯖꯕꯒꯤ ꯃꯄꯥꯟꯅ ꯑꯩꯈꯣꯏ ꯃꯍꯥꯛꯀ ꯑꯃꯠꯇ ꯑꯣꯏꯕ ꯃꯇꯝꯗ ꯈ꯭ꯔꯤꯁꯇꯅ ꯁꯦꯡꯕꯒꯨꯝꯅ ꯑꯩꯈꯣꯏꯁꯨ ꯏꯁꯣꯔꯒꯤ ꯃꯃꯥꯡꯗ ꯑꯁꯦꯡꯕ ꯑꯣꯏ That is us. ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯃꯔꯛꯇ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯀꯟꯕꯤꯕ ꯃꯄꯨ ꯑꯃꯁꯨꯡ ꯄ꯭ꯔꯚꯨ ꯑꯣꯏꯅ ꯊꯥꯖꯔꯤꯕ ꯃꯤꯁꯤꯡ ꯌꯥꯎꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤ ꯁꯦꯡꯗꯦ ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯊꯕꯛꯅ ꯅꯍꯥꯛ ꯁꯦꯡꯍꯟꯖꯕꯁꯨ ꯉꯝꯃꯣꯏ ꯑꯗꯨꯒ ꯅꯍꯥꯛ ꯁꯦꯡꯗꯅ ꯁꯤꯈꯤꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯍꯥꯛꯀꯤ ꯄꯥꯞꯇ ꯁꯤꯒꯅꯤ ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯄꯥꯞꯇ ꯁꯤꯈꯤꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯍꯥꯛꯀꯤ ꯄꯟꯊꯨꯡ ꯑꯗꯨ ꯅꯣꯔꯣꯛ ꯑꯣꯏꯒꯅꯤ ꯑꯗꯨꯕꯨ ꯑꯐꯕ ꯄꯥꯎꯗꯤ ꯅꯍꯥꯛ ꯑꯔꯥꯟꯈꯣꯝ ꯐꯪꯕ ꯌꯥꯏ ꯅꯍꯥꯛ ꯑꯁꯦꯡꯕ ꯄꯨꯟꯁꯤ ꯑꯗꯨ ꯅꯍꯥꯛꯀꯤ ꯑꯣꯏꯖꯕ ꯌꯥꯏ ꯈ꯭ꯔꯤꯁꯇ ꯂꯥꯛꯄꯤꯌꯨ ꯅꯍꯥꯛꯀꯤ ꯄꯥꯞꯇꯒꯤ ꯄꯨꯛꯅꯤꯡ ꯍꯣꯡꯗꯨꯅ ꯃꯉꯣꯟꯗ ꯊꯥꯖꯕꯤꯌꯨ ꯑꯗꯨꯈꯛꯇꯪ ꯎꯄꯥꯏꯅꯤ ꯑꯗꯨꯅ ꯈ꯭ꯔꯤꯁꯇ ꯊꯥꯖꯕꯒꯤ ꯃꯄꯥꯟꯅ ꯊꯥꯖꯕ ꯑꯩꯈꯣꯏꯁꯨ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕꯗꯨꯗ ꯁꯔꯨꯛ ꯐꯪꯃꯤꯟꯅꯕ ꯑꯣꯏꯖꯔꯦ ꯑꯗꯨꯒꯤ ꯃꯄꯥꯟꯅ ꯏꯁꯣꯔꯒꯤ ꯑꯁꯦꯡꯕꯗꯨ ꯑꯩꯈꯣꯏꯒꯤ ꯑꯣꯏꯖꯔꯦ ꯑꯗꯨꯅ ꯑꯗꯨꯒꯤ ꯃꯄꯥꯟꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗꯒꯤ ꯑꯁꯦꯡꯕ ꯎꯐꯝ ꯊꯣꯛꯏ ꯑꯩꯈꯣꯏꯅ ꯑꯣꯏꯕ ꯉꯝꯗꯕꯗꯨ ꯑꯣꯏꯅꯕ ꯍꯥꯏꯕ ꯅꯠꯇꯦ ꯑꯩꯈꯣꯏꯕꯨ ꯑꯣꯏꯍꯟꯕꯤꯔꯦ ꯑꯗꯨꯅ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯍꯤꯡꯅꯕꯒꯤꯗꯃꯛꯇꯅꯤ ꯑꯗꯨ ꯑꯅꯤꯁꯨꯕꯗ ꯄ꯭ꯔꯥꯊꯅꯥꯒꯤ ꯃꯄꯥꯟ ꯁꯤꯅꯁꯨ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯁꯣꯟꯕꯁꯤꯡ ꯂꯩ ꯑꯁꯣꯏꯕꯁꯤꯡ ꯂꯩ ꯑꯩꯈꯣꯏ ꯈꯪꯅ ꯑꯃꯁꯨꯡ ꯈꯪꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯃꯛꯀꯤ ꯄꯥꯞ ꯇꯧꯏ ꯑꯩꯈꯣꯏꯒꯤ ꯆꯤꯟꯅ ꯀꯔꯤꯅꯣꯝ ꯍꯥꯏꯈꯤꯕ ꯑꯣꯏꯕ ꯇꯥꯔꯁꯨ ꯊꯃꯣꯏꯗꯗꯤ ꯀꯔꯤꯒꯨꯝꯕ ꯑꯗꯨꯝ ꯈꯜꯂꯒ ꯂꯩꯍꯧꯕ ꯃꯇꯥꯡꯁꯤꯡ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯌꯥꯎꯗꯕ ꯅꯠꯇꯦ ꯍꯥꯏꯔꯤꯕ ꯄꯥꯞꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏ ꯏꯁꯥꯅ ꯏꯁꯥꯕꯨ ꯏꯕꯨꯡ ꯑꯃꯒꯤ ꯋꯥꯍꯩꯒꯤ ꯃꯄꯥꯟꯗ ꯆꯥꯡ ꯌꯦꯡꯖꯗꯨꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯨ ꯏꯕꯨꯡ ꯑꯃꯒꯤ ꯃꯃꯥꯡꯗ ꯄꯨꯈꯠꯆꯁꯦ ꯑꯗꯨꯒ ꯄꯨꯈꯠ ꯏꯕꯨꯡ ꯑꯃꯒꯤ ꯃꯃꯥꯡꯗ ꯄ꯭ꯔꯚꯨ ꯑꯁꯤ ꯅꯍꯥꯛꯅ ꯄꯥꯝꯗꯕ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯂꯩꯕ ꯄꯥꯞꯅꯤ ꯄꯥꯞ ꯑꯁꯤ ꯑꯩ ꯄꯥꯝꯗꯦ ꯑꯩꯕꯨ ꯑꯁꯤ ꯄꯥꯞꯇꯒꯤ ꯀꯟꯕꯤꯌꯨ ꯑꯗꯨ ꯍꯥꯏꯕ ꯄ꯭ꯔꯥꯊꯅꯥ ꯑꯗꯨꯒꯤ ꯃꯄꯥꯟꯅ ꯏꯕꯨꯡ ꯑꯃꯅ ꯑꯩꯈꯣꯏꯕꯨ ꯁꯦꯡꯍꯟꯕꯤꯕ ꯉꯝꯃꯤ ꯃꯔꯝꯗꯤ ꯑꯍꯥꯟꯕ ꯖꯣꯍꯟ 1:8 ꯀꯔꯤ ꯍꯥꯏ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄꯥꯞꯁꯤꯡ ꯏꯕꯨꯡ ꯃꯉꯣꯟꯗ ꯍꯥꯏꯗꯣꯛꯆꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯄꯥꯞꯁꯤꯡꯗꯨ ꯀꯣꯛꯄꯤꯕ ꯈꯛ ꯅꯠꯇꯅ ꯍꯥꯏꯔꯤꯕ ꯑꯗꯨꯗꯒꯤ ꯄꯨꯝꯁꯦꯡꯁꯤꯡꯅ ꯁꯦꯡꯗꯣꯛꯄꯤꯕ ꯐꯥꯎꯕ ꯏꯕꯨꯡ ꯃꯍꯥꯛꯀꯤ ꯊꯥꯖꯕ ꯌꯥꯕꯅꯤ ꯁꯤꯅꯥꯎꯁꯤꯡ we can attain this holiness by dependence upon God in our prayer homsubedi if you want to be holy make friends with those who are holy 그러면 nahang sengbo batargadi asengba missing adu marup oy na po asengbo ipunsda inkhat kadoba asengbo ipunsda na po challenge tawgadoba pap ki matang da wari sanagadoba aduga pap adu ikramana ningkha tamgani haibagi matang da isor gi wahai na haiba ngamgadoba mi singa loinam maramdi haibadune pawru pandup 13 pada kunda kari hai Pauro penduk 13 patakun modus asum haina hadun le asingba mi singa chatminarabadi mahak singani adu apangba singi marupna awaba phangani chinlausing nangai asengbogi punsa chakhoningbra nangai asengbo oningbra nangai Jesus Christ ki saktamna chakhoningbra adu oiba taragadi asengba mi singa marup oyu asengba mi singi punbada yaw asengba mi singa londin no chamin no thagmin no chatmin no koimin no aduna asi ayaki wahangne nahaki marup sing aduda aseng mi sing yam yaw nahaki marup sing aduna nahaki nafamda nahakna hojik mayoleba pap sing matanda wahang marup kayam yawboge
ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯑꯁꯦꯡꯕ ꯃꯤꯁꯤꯡꯁꯦ ꯀꯗꯥꯏꯗ ꯐꯪꯒꯅꯤ ꯅꯈꯣꯏ ꯁꯤꯡꯂꯨꯞꯇ ꯑꯗꯨꯅ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯊꯥꯖꯕ ꯑꯃ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯁꯤꯡꯂꯨꯞꯇ ꯌꯥꯎꯗꯕ ꯌꯥꯗꯕꯒꯤ ꯃꯔꯝ ꯑꯁꯤ ꯃꯔꯝꯗꯤ ꯀꯔꯤꯒꯨꯝꯕ ꯅꯪ ꯑꯃꯁꯨꯡ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯑꯁꯦꯡꯕ ꯆꯥꯎꯈꯠꯅꯤꯡꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯁꯦꯡꯕ ꯆꯥꯎꯈꯠꯄ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯏꯁꯣꯔꯒꯨꯝꯅ ꯑꯣꯏꯔꯛꯄ ꯈ꯭ꯔꯤꯁꯇꯒꯤ ꯁꯛꯇꯝꯗ ꯑꯣꯟꯊꯣꯛꯄ ꯏꯁꯣꯔ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡꯕꯨ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤ ꯅꯪ ꯑꯩ ꯀꯔꯝꯍꯥꯏꯅ ꯆꯥꯎꯈꯠꯀꯅꯤ ꯍꯣꯏ ꯄ꯭ꯔꯥꯊꯅꯥꯒꯤ ꯃꯄꯥꯟꯅ ꯍꯣꯏ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯃꯄꯥꯟꯅ ꯍꯣꯏ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯖꯕꯒꯤ ꯃꯄꯥꯟꯅ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯏꯕꯨꯡꯉꯣ ꯃꯍꯥꯛꯅ ꯑꯩꯈꯣꯏꯗ ꯄꯤꯅꯕꯤꯕ ꯃꯔꯨ ꯑꯣꯏꯕ ꯃꯔꯝ ꯑꯗꯨꯗꯤ ꯃꯍꯥꯛꯀꯤ ꯊꯥꯖꯕ ꯃꯤꯁꯤꯡ ꯆꯔꯆ ꯁꯤꯡꯂꯨꯞ ꯅꯍꯥꯛ ꯁꯤꯡꯂꯨꯞ ꯑꯃꯗ ꯌꯥꯎꯗꯕ ꯃꯤ ꯑꯃ ꯑꯣꯏꯔꯤꯕ꯭ꯔꯥ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯍꯥꯛ ꯑꯁꯤ ꯅꯉꯣꯟꯗ ꯍꯥꯏꯖꯒꯦ ꯅꯍꯥꯛꯀꯤ ꯑꯁꯦꯡꯕ ꯆꯥꯎꯈꯠꯄꯒꯤ ꯄꯨꯟꯁꯤꯗꯨꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯤꯟꯊꯒꯅꯤ ꯅꯍꯥꯛ ꯑꯁꯦꯡꯕꯒꯤ ꯄꯨꯟꯁꯤꯗ ꯌꯥꯝꯅ ꯆꯥꯎꯈꯠꯅꯤꯡꯕ꯭ꯔꯥ ꯑꯗꯨꯒ ꯄ꯭ꯔꯣꯒ꯭ꯔꯦꯁ ꯂꯩꯅꯤꯡꯕ꯭ꯔꯥ ꯁꯤꯡꯂꯨꯞ ꯑꯃꯗ ꯌꯥꯎꯕꯤꯌꯨ ꯍꯥꯏꯔꯤꯕ ꯁꯤꯡꯂꯨꯞ ꯑꯗꯨꯗ ꯏꯁꯣꯔꯕꯨ ꯀꯤꯕ ꯏꯁꯣꯔꯒꯤ ꯋꯥꯍꯩꯕꯨ ꯂꯨꯝꯅ ꯂꯧꯕ ꯑꯁꯦꯡꯕ ꯄꯨꯟꯁꯤꯗ ꯆꯥꯎꯈꯠꯄ ꯄꯥꯝꯕ ꯑꯃꯁꯨꯡ ꯆꯥꯎꯈꯠꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅ ꯆꯍꯤ ꯅꯠꯇꯦ ꯅꯉꯣꯟꯗꯒꯤ ꯍꯦꯟꯅ ꯑꯉꯥꯡ ꯑꯣꯏꯕ ꯌꯥꯏ ꯅꯉꯣꯟꯗꯒꯤ ꯍꯦꯟꯅ ꯑꯍꯟ ꯑꯣꯏꯕ ꯌꯥꯏ ꯅꯣꯠꯂꯨꯛ ꯑꯗꯨꯒ ꯃꯈꯣꯏꯗꯒꯤ ꯃꯇꯦꯡꯅꯤ It is how we as Christians grow in holiness. ꯑꯗꯨꯒ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯁꯦꯡꯕꯗ ꯆꯥꯎꯈꯠꯄ ꯍꯥꯏꯕ ꯑꯁꯤ ꯅꯪ ꯑꯩꯅ ꯇꯤꯛ ꯃꯥꯔꯛ ꯇꯧꯊꯣꯛꯈꯤꯕ ꯌꯥꯕ ꯑꯃ ꯅꯠꯇꯦ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯏꯁꯣꯔꯒꯤ ꯃꯤꯁꯤꯡꯅꯤ ꯑꯗꯨꯒ ꯑꯍꯥꯟꯕ ꯄꯤꯇꯔ ꯄꯟꯇꯨꯞ 1:13 ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡꯅ ꯄꯤꯕ ꯌꯥꯊꯪꯅꯤ ꯅꯈꯣꯏ ꯑꯁꯦꯡꯕ ꯑꯣꯏꯌꯨ ꯃꯔꯝꯗꯤ ꯑꯩ ꯑꯁꯦꯡꯕꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯁꯦꯡꯕ ꯄꯨꯟꯁꯤ ꯑꯁꯤꯕు ꯃꯤꯔꯥꯏꯕ ꯃꯤ ꯅꯍꯥꯛ ꯑꯣꯏꯔꯕꯗꯤ ꯅꯍꯥꯛꯅ ꯃꯤꯔꯥꯏꯕꯗ ꯏꯁꯣꯔꯒꯤ ꯑꯁꯦꯡꯕꯅꯤ ꯑꯗꯨꯒ ꯏꯁꯣꯔꯒꯤ ꯑꯁꯦꯡꯕꯗ ꯃꯤꯔꯥꯏꯕ ꯃꯇꯝꯗ ꯅꯍꯥꯛꯅ ꯃꯤꯔꯥꯏꯕꯗ ꯏꯁꯣꯔꯅꯤ ꯑꯗꯨ ꯃꯗꯨ ꯄꯥꯞꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯄꯨꯟꯁꯤꯗ ꯅꯍꯥꯛꯅ ꯑꯗꯨꯝ ꯍꯤꯡꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤ ꯆꯥꯡ ꯌꯦꯡꯉꯨ ꯃꯔꯝ ꯅꯍꯥꯛ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯣꯏꯗꯕꯒꯤ ꯃꯔꯝꯅ ꯍꯥꯏꯔꯤꯕ ꯄꯨꯟꯁꯤꯗ ꯅꯤꯡꯉꯥꯏꯗꯅ ꯂꯩꯕꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯗꯨꯅ ꯈ꯭ꯔꯤꯁꯇꯤꯌꯟꯁ ꯅꯈꯣꯏꯒꯤ ꯄꯨꯟꯁꯤꯒꯤ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯑꯁꯦꯡꯕ ꯑꯣꯏ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯈꯨꯔꯨꯝꯂꯤꯕ ꯏꯁꯣꯔꯁꯤ ꯑꯁꯦꯡꯕꯅꯤ ꯄ꯭ꯔꯥꯊꯅꯥ ꯇꯧꯁꯤ ꯑꯁꯦꯡꯕ 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 ꯂꯝꯕꯥ ꯂꯩꯇꯕ ꯑꯃꯁꯨꯡ ꯂꯦꯡꯃꯥꯟꯅꯕ ꯂꯩꯇꯕ ꯏꯕꯨꯡꯉꯣ ꯅꯍꯥꯛꯀꯤ ꯋꯥꯍꯩꯅ ꯅꯍꯥꯛꯀꯤ ꯑꯁꯦꯡꯕ ꯅꯒꯨꯟ ꯑꯁꯤ ꯑꯩꯈꯣꯏꯗ ꯇꯥꯛꯄꯤꯕ ꯑꯃꯁꯨꯡ ꯅꯍꯥꯛꯀꯤ ꯑꯁꯦꯡꯕ ꯅꯒꯨꯟ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯑꯩꯈꯣꯏꯅ ꯍꯤꯡꯒꯗꯧꯕꯗꯨꯁꯨ ꯑꯩꯈꯣꯏꯗ ꯇꯥꯛꯄꯤꯕ ꯑꯁꯤꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯄ꯭ꯔꯚꯨ ꯅꯍꯥꯛꯀꯤ ꯑꯣꯏꯔꯤꯕ ꯑꯗꯨꯃꯛ ꯑꯩꯈꯣꯏꯗ ꯑꯣꯏꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯝꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯄ꯭ꯔꯚꯨ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯜ ꯑꯣꯏꯊꯣꯛꯇꯦ ꯑꯗꯨꯕꯨ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯥ ꯌꯦꯁꯨ ꯈ꯭ꯔꯤꯁꯇꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯂꯥꯛꯄꯤꯕ ꯍꯤꯡꯕꯤꯕ ꯁꯤꯕꯤꯕ ꯑꯃꯁꯨꯡ ꯍꯤꯡꯒꯠꯄꯤꯕꯒꯤ ꯃꯄꯥꯟꯗ ꯃꯍꯥꯛꯄꯨ ꯊꯥꯖꯕꯒꯤ ꯃꯄꯥꯟꯗ ꯑꯩꯈꯣꯏ ꯅꯍꯥꯛꯀꯤ ꯅꯃꯥꯡꯗ ꯑꯁꯦꯡꯕ ꯑꯣꯏꯍꯟꯕꯤꯔꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯅꯨꯡꯗ ꯂꯩꯔꯕ ꯃꯔꯝꯅ ꯅꯍꯥꯛꯅ ꯑꯩꯈꯣꯏꯗꯒꯤ ꯄꯥꯝꯂꯤꯕ ꯑꯁꯦꯡꯕꯒꯤ ꯄꯨꯟꯁꯤꯗꯨ ꯑꯩꯈꯣꯏꯅ ꯍꯤꯡꯕ ꯃꯇꯝꯗ ꯑꯣꯏꯊꯣꯛꯑꯦ ꯃꯔꯝꯁꯤꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯕꯨ ꯏꯄꯥ ꯑꯩꯈꯣꯏꯒꯤ ꯑꯁꯣꯟꯕ ꯑꯩꯍꯥꯛꯀꯤ ꯑꯁꯣꯟꯕ ꯃꯌꯥꯝ ꯂꯩ ꯑꯩꯈꯣꯏꯒꯤ ꯋꯥꯉꯥꯡꯗ ꯁꯉꯥꯡꯗ ꯋꯥꯈꯜꯗ ꯐꯤꯖꯦꯠꯇ ꯆꯥꯛꯆꯥꯗ ꯃꯤꯁꯤꯡꯒꯤ ꯃꯃꯥꯡꯗ ꯍꯤꯡꯕꯗ ꯄꯨꯟꯁꯤꯅ ꯑꯃ ꯏꯃꯨꯡꯗ ꯍꯤꯡꯕ ꯄꯨꯟꯁꯤꯅ ꯑꯃ ꯑꯩꯒꯤ ꯅꯨꯄꯤꯗ ꯑꯣꯏꯕꯅ ꯑꯃ ꯑꯩꯒꯤ ꯃꯤꯁꯤꯡꯗ ꯑꯣꯏꯕꯅ ꯑꯃ ꯑꯗꯨꯒ ꯑꯩꯒꯤ ꯏꯊꯛ ꯊꯣꯡꯕꯁꯤꯡꯗꯅ ꯑꯃ ꯏꯈꯥ ꯊꯥꯡꯕ ꯊꯥꯕꯁꯤꯡꯗꯅ ꯑꯃ ꯏꯁꯨꯡ ꯏꯃꯥꯟꯅꯕꯁꯤꯡꯗꯅ ꯑꯃ ꯄ꯭ꯔꯚꯨ ꯍꯥꯏꯔꯤꯕ ꯖꯒꯥꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯈꯨꯗꯤ ꯊꯤꯕ ꯑꯩꯈꯣꯏ ꯄꯥꯞꯁꯤꯡ ꯑꯁꯤꯒꯤꯗꯃꯛꯇ ꯀꯣꯛꯄꯤ ꯑꯃꯁꯨꯡ ꯃꯤꯅꯨꯡꯁꯤ ꯑꯩꯈꯣꯏꯗ ꯎꯠꯄꯤꯌꯨ ꯄ꯭ꯔꯚꯨ ꯑꯩꯈꯣꯏꯕꯨ ꯆꯥꯝꯊꯣꯛꯄꯤꯌꯨ ꯈ꯭ꯔꯤꯁꯇꯒꯤ ꯏꯌꯦꯗꯨꯅ ꯑꯗꯨꯒ ꯑꯩꯈꯣꯏꯕꯨ ꯄꯥꯞꯁꯤꯡꯗꯒꯤ ꯄꯨꯛꯅꯤꯡ ꯍꯣꯡꯍꯟꯕꯤꯌꯨ ꯄ꯭ꯔꯚꯨ ꯏꯁꯣꯔ ꯑꯩꯈꯣꯏ ꯅꯍꯥꯛꯀꯤ ꯑꯁꯦꯡꯕ ꯑꯗꯨꯕꯨ ꯃꯤꯔꯥꯏꯕ ꯃꯤ ꯑꯃꯃꯝ ꯑꯣꯏꯍꯟꯕꯤꯒꯅꯨ ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯑꯁꯦꯡꯕ ꯑꯗꯨꯕꯨ ꯂꯨꯝꯅ ꯑꯃꯁꯨꯡ ꯂꯨꯅ ꯂꯧꯖꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯂꯩꯕ ꯄꯥꯞ ꯃꯆꯥ ꯐꯥꯎꯕ ꯂꯨꯝꯅ ꯑꯃꯁꯨꯡ ꯂꯨꯅ ꯂꯧꯖꯕꯒꯤ ꯃꯄꯥꯟꯅ ꯄꯥꯞ ꯑꯗꯨ ꯍꯥꯏꯗꯣꯛꯆꯗꯨꯅ ꯄꯨꯛꯅꯤꯡ ꯍꯣꯡꯕ ꯃꯤꯁꯤꯡ ꯑꯩꯈꯣꯏꯕꯨ ꯑꯣꯏꯍꯟꯕꯤꯌꯨ ꯑꯩꯈꯣꯏꯕꯨ ꯑꯁꯦꯡꯕꯒꯤ ꯄꯨꯟꯁꯤꯗ ꯆꯥꯎꯈꯠꯍꯟꯕꯤꯌꯨ ꯏꯄꯥ ꯑꯩꯈꯣꯏꯒꯤ ꯄꯥꯝꯕꯩꯗꯤ ꯈ꯭ꯔꯤꯁꯇ ꯈꯛꯅꯤ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯜ ꯑꯩꯈꯣꯏ ꯑꯁꯦꯡꯕ ꯑꯣꯏꯕ ꯉꯝꯂꯣꯏ ꯑꯗꯨꯕꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯄꯥꯟꯗ ꯑꯩꯈꯣꯏ ꯉꯝꯒꯅꯤ ꯑꯗꯨꯒ ꯉꯝꯁꯨ ꯉꯝꯍꯟꯕꯤ ꯄ꯭ꯔꯚꯨ ꯑꯩꯈꯣꯏꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯑꯩꯍꯥꯛꯄꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯅꯍꯥꯛꯀꯤꯅ ꯋꯥꯡꯁꯅꯨ ꯑꯩꯈꯣꯏꯅ ꯅꯦꯝꯁꯅꯨ ꯑꯩꯍꯥꯛꯀꯤꯅ ꯅꯦꯝꯁꯅꯨ ꯗꯤꯁ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡ ꯅꯤꯖꯔꯤꯕꯅꯤ ꯑꯥꯃꯦꯟ